unresearched. So, come. That is crazy, like emotion. हाँ ये फोक्सवैगन में जाना है हो गया नहीं ये फोक्सवैगन में जाना है Ngasidi akhoi dadai gari yengba lai. Gari karamba gari dadana pa makhan bano do yengjare. Dada di manung changre lay sing chu fazana thari moisi ai chu dadai matung inaraga yengage kai karamba fajaba car leibage amadi anauba kai launch tawdo leibage haidu yengjage size chu black ki car ama leire sisu masakti dum phadi phajai adu oi bataraga su dada di black ki di palm de harakani sida new bento asi machu se ai palm dre mu machu si de fajai gari ki model si de palm bakar wadi adagi sida su blue ki bento amalaire Volkswagen machu si phawdi phajai adusu thawai ne am khoida badi oide oh si dada di red yam pamjabani ma handakti There are sometimes when there is huge discount. si di phajana kape yengbada Over there it has a discount of masak su phajai adubu 16, 20. mayam sai pet haibiyu karamba lauraga pagani habidi budget chu yamna leiba oidabana I guess kitang chana dawba yenga yengjaningi so you 31 kilometer done. si simadi fajare So, come. halogen headlight sida mapanda pologi car amasu lay hai aduido mo gengbagi dadaw si chatli Dada si. ado mo gengjarage Kay naman. mayam su comment pibirao karambana phagadage ay. haibdo khanminasi Ado lao hai badai. amayai waida red color gi polo malai sine hoji gengjadoisi si polo sina moi si test drive ki thamba polo ni Karambana da. sisu discount piraga dum Angang lay basira. bayani de hai Khoi da si angang mo bada yengjare karambana. adum mai maman ga di adum yai maman si moina discount matungda 8,45,000 adumaina haibire adu hainaraga di Sina kitang kaya gata ay no da? basu yai adubo ay di manunggi ngasay do na pa mahele 846. adu dadana kamay After togi haibdo discount. karamba pa mino haibdo mo yengjarige dada manunggi kay anova kari yauri Dada mo si haibdo stress dusu lai re. check kay ka tawri mo si Stress hai yape. test drive tawdo mane scratch su laire That is crazy, like emotion. Kay anauba yauri no mo sida. Habit. Sita pulub yaw raha cruise control yaw raha voice command yaw raha bluetooth yaw raha touch screen yaw Voice command yaure. Touch screen su yaure.
diesel engine Diesel gira. Dadan pa may petrol ginatra. AC को बंद कर दो Nam manunggi do karambano ay manunggi do na pame. Angang ko do. नॉट अवेलेबल इन पोलो ये कौन सा मॉडल है ये हाइजन का टॉप मॉडल Sisi na maita hendra. क्या है नो सिना 13 क्लास ला Masay yengba amok halaga yengba amok lae sina fazaba heli halogen headlight yaure sida aduga moi alloy wheels sisu yam yengba yam fazai ama yengba yamna gat lebedo tumain tawi aidi aigi oinadi sina pame aduga dadai budget ka karambana chanai haibdo adudi dadana aroiba decision di dadana lepani aduga mayam su suggest tawbiro karambana phagadage budget ka su chana ba phasu phajaba karambana phagadage haibado comment da mayam su suggest tawbiro soidana mayam gi suggest ungai jage si gari simadi out of stock oigare hairi aduga sidi upai leitre aduga moi haisi next month aduga khara leiraga su gari mayam ama sida gari mayam leire anoba launch tawkadamne haiba adu mayam su suggest tawbiyu ngasi yengri gari sida phaba yawgadra natraga moi launch tawrak toishi thamani singai bana pharira mayam su mayam gi apambadu comment da soidana haibira u mayam ki suggest to adu su koi tana baidamak tangai jari So what is the last price you will offer me diesel? Diesel 840. 846 it is coming 840. So it's a top model, sir. 1.5. Going for 770. pot yon be hona sa ama sidi khadang lep tangai kan na tadari dada ji nok ning badaloi re Only by spending 80,000.